Hairok Assembly Constituency ki final electoral roll da maram chadana nan Manipuri ani ki maming hapchilam le hairi. Tha asigi tang manga da phongkiba final summary revision ki electoral roll asi Hairok Assembly Constituency ki oinadi salak sare. Constituency asigi polling number 33/8 ki manung chana leiba imung amagi lista nan Manipuri ani ki maming hapchilam le haina Hairok Block Congress Committee ki President Thokchom Ranjana phongdoragli. Hiram asigi matang da ngarang ISBC ki office ta pangthokpa pawgi mifam amada Ranjana hai Handak ta phongkiba final electoral roll aduda constituency asigi polling 33/8 ki manung channa house number 65 ta leiba Rafi kauba imung amagi serial number 655 ta Muhammad Ibrahim amasung serial number 656 tana Sahazan kauba nan Manipuri ani gi maming yauramba thengnarakibani Mamang dasu constituency asigi electoral roll aran asoi kaya yaurambadagi election Commission of India da complaint tawkibaga loinana Manipur High Court tasu aran basing asi semdongnaba case file tawduna leiribani Pumnamag asigi matik chaba pakhum pidringai talakta inaw nauna constituency asigi electoral roll da nan Manipuri ani hapchil lambagi wathok asi lakpane Lamdam asida hojik inner line permit ki matangda achauba issue ama oina leiringai tanja asida matau karamna booth level officer na nan Manipuri ani asi hapchil lamlibano hiram asigi matangda joint committee on inner line permit system amasung lenga ki mari leinaba authority na akanba mideng changbiyu Asigumba thawang asida Chenariba staff amasung BLO gi mathakta matik chaba cherak pigadabani Mamangdasu Manipur High Court ki rai amana constituency asigi electoral roll da asoiba kaya leire haibagi khudam phangle amuk hana review tawnaba khangan khiba leikrabani haina Ranjana makhata ki House number 65 da 65 si hanle ni pa si maming si Rafi kawi Rafi ki bung sidar Manipuri ani haji Muhammad Ibrahim Habamaga, Sazan Habamaga, Anisi, and Manipuri, Anisi Yafslam Bagi, Pudum Sangam Equina, Netix, Doctor of the Masip Pangle, Masik Matans, the Equina Hajaning is the Hozik, ILP, Yo Kanaliva, Queen Manipurisi, Manipuri, Manipur, the Labia, they have Yo Makanali, Marxida, Karam, Matokaram, Kara, the Gila Aga Masiki Kenosi, Hapsilam Libano, I was in Equina, Hanging Wangdi, Aduga Masida. Hapsin mada yariba madugi daita logiriba belo singsina kari damukta nan Manipuri si karamani tawna hapsilam libano basi sarkar na amasung ILP ki magi degi sumasi action kisa lokat piraga basi aran basi suntok piba tangai pade